Kanglay News ki ayuki pawing biriba pumnamakpu lumai langbamna ikokno ng kurumjari. Ang gilanmi ki maikay dagi robot siya na duna lan na mateng panganaba at chawba changyang chatabahaw kre. Social media platform da tabla nungay daba wahewata kamnel o na video photo tagaliba miyoy sing fagat pahoragani hay na Manipur Chief Minister CM Birena Fungdokre. MPS Abdul Kalam Deputy Director MPTS ki mayumda kulay paibasing na nomay kapsilam lehayri. Inquiry Committee na report pikalaklabaso mari makong kangdri kuki militancy na kinep tawkiba ni hay na singnay pulis. Maitay gi luraba laisang kaya kuki sasing na tugay kibagi mahay layong kang dabalay na nabahuri. JDU Manipur State Unit ki President na Manipur da BJP da support taw batok le hay na break tawkiba news adugi makatarak po na JDU gi MLA Lilong AC gi Mihud Abdul Nazir ga ngasi National Spokesperson Rajiv Rajan Prasad ka unakre. Ningching bayaba wafam di ngarang National Spokesperson amadi MLA Abdul Nazir na BJP da support taw batok kiba layte hay na pundo kiba su laykrabani. Mingchathiri ngay matalta amuhan na punsibu manghan kibayaba mawong da social media da putok na warak pagi mawong chak flags daw drabasu yamaya drabakali. Victim singi damak tonglaw na hagduna thamli KCP. Kanglaipa Community Party na thangkiba final report adu da QNet Noida Sector 143 online telephonic business asi scam na te haibasi report adu da pankiba layte lubna thangkiba warwal adu di offline sing adu na Manipur da thorak tuna mahaki downline sing adu ga ningchi jana lebak macha tana pau pauna duna illegitimate claim khandomina duna wakhal tana biu haikibani hojik su victim singi changja from loop asida thonglaw na hangduna thamli haina KCP PWG gi MC Unification gi PRO chinghengan bana thadurak cherol aman hairi. Barak Turel da nga kya siraga tawtharagle Tamenglong District ki Tamay AC Fauduna Cheliba Manipur gi kwaidagi chawba Turel ama oiriba Barak Turel honung da masakang da chingna hu oigani haina chingna ba posak thadarak badagi nga lising kya siraga tawkhalakpa manang nakpa leiba khunjasina thengnare hairi. Alhaubani fare ngarang Imphal East District ki to khongnangkhong manaki mayang lambam lampak mayadagi PLA gi lanmi ama fare hairi faraba lanmi adugi maming Gengkhom Bogen Chingha chahi yangkhairom sure leifam lelong chajing awang legai dagini mangondagi two wheeler mobile headphone ama sell oina lupa 2,200 fagat bangam le hairi.